ngasi 26 November amadi haukiba 12 hours ki manungta Middle East ki war amadi Russia Ukraine ki war shida oikiba main development ki manungta Hezbollah na ngasi Israel da direct warning piki madudi haujik amuk oiragani war direct Tel Aviv versus Beirut haiduna masigi warning asi perakpagi matungda attack toraki asom dana loop ani si yam sathina awai akhumgi tauri asom da Beirut amadi Lebanon ke mafam kya da Israel ki attack tauri asom da Hezbollah ki attack sungam khai leite masigi cherak sita ceasefire ki talk su chathari aduga Axios ki news report ki matung inna makhoi gi marakta Hezbollah amati IDF ki marakta orakadaba ceasefire ase masigi wafam ase naina bagi high point te yorakle amasung ngasi numit asida 26 November asida maruiba meeting ang pangthokani masigi meeting asigi matung da ceasefire tayoy bi ceasefire si oibaki wafam elan tobi yai masigi wafam se mention to amrom da Iran gi makhoi gi supreme leader Ayatollah Khamenei ne yam chabu demand am torakre world demand torakre maudi nityana hu hujik arrest warrant torapani masibu arrest toraga makpu phasi pi be yarapani masigi demand asima ki site gi thamrakre adubu nityana huna nopu noklambani Iran gi ofam si tabada aibu kana no phasi tawdori si haibu wakhana ma khalambani amromda Yoav Gallant Israel ki defense minister Yoav Gallant se hojik marks arrest warrant ta dan lairabani arrest warrant tarabi matung sa ahan boy na mahak si USA visit tawdori USA da di makhoi gi colony ni dara kana na makhoi da kai dawrani aduga Gallant khoi USA gi mapan da chalagati masi khawbo malai nityana gi soina khawbo malai Britain na strike makhoi bu arrest tawni haiduna amrom da Gaza da war gi chairak sida chaba thakpagi ni problem handak amuk oirak lisena hojik ka chaba thakpagi se mayam na piselak pase masi completely yaute UNRWA ki report ki matugina hai mathau tari badi kaya amani adubu mathau tabagi only 6% khaktani Gaza manung de yorak lisi haiduna masi ki condition am laire masi ga loina Russia amdi Ukraine gi khwai degi chawba development amaga oirak kremauti Ukraine ki force na Kursk changjal laga makhoi na lauki ba area sing ase masida ki 40% hojik Russia na munkre Kursk ta yam sathibo battle ni chathari se aduga Ukraine Columba sida ki 40% hojik Russia na laukre masiga loina Russia na mafam sida use tawri se 40 kb bomb mai karam type ki bomb nate masiga loina 400 drones missiles madudi use to buki wani khanuni yango masigi asengba sakta mase asengba visual ase kari kumbai khoini yeng tarpa angak pagi World War II da oikiba adugi sakta mo oirangani Kursk ta hoji oirise aduga kharni manung sida Ukraine ki force ase mafam sidagi makhut hamlo pe yai haiba mafam ase experts can mention tawnari maramdi masida handak Russia na pisel likely ba attack ase pressure ase masi khang basi am wadori NATO Ukraine ki force masi de yaura bani NATO ki yauti haiduna makhoi na lot pagi wani makhoi singa se hoju kono khang ba yaure yama sathi fight ni masom jathari se masina Russia Ukraine jathari ba Middle East jathari ba asom do ere amrom de India barang du su shanti leipra hojik ka UP da Shambal hai sida masjid ama bara masjid ama jame masjid ama lai madugi jame masjid tu da su kai kaino lay haiduna masida sarbe tawdagi masidagi clash oina tuna mi ahum di sire hebani police na fire tawbani haiduna siri bu kanglup sinadi hairi adubu police na hojik fawda yade modi mokhoi gi site gi fire tawkhide sine hojik yam chawba clash ama UP nu chathari Sambal haiba pham sida hari ba masjid asida sarbe tawbani hairi adubu ahan ba sarbe da kaisu phangte adugi matuna amakana sarbe tawi masidagi hojik kanglup ani gi marakta sum nungai tre plus hojik kanglup ani gi Khanabate police prashasan amati khoi madulai ba public sing barakta innaki bani masina ju yam chawraba nuai tabagi web ama mafam chathari masiga loina handak Maharashtra gi election oikradana Maharashtra gi election asida BJP na phajara win oikrabane masida chawrakda BJP gi overall Maharashtra se hanna chatkre haibagi mafam da lakre handak han oikidra dugumba BJP gi win ama Maharashtra su oikre asigumba mafam kayasu India da chathari Middle East ta tawbunate Russia Ukraine ta nate aikhoi gi country gi mafam kya da plus even aikhoi gi sida santi phajana oirapra oidri asigumba mafam kya su leile ayuki Al Jazeera gi pacing de yongubda sumde iri Israel pounds Gaza and Lebanon haiduna aduga US says Hezbollah truce deal is close masi close asena truce deal ase am nakselakle haiba taklebra natraga Hezbollah ga tawdori close deal ase completely
ban noikhre close amana ban noibi ai amana yam naglakpa yai so report sing ati hairi ngarang dang ki wafam matungin na Hezbollah ga bakoi ga tawna ga dor truce asiam naksalak le haidra ngasi ki final meeting asigi matungda khangani adubu asomda truce ki wangang dari asomda Israel na thongwai beleptre ngasi hauki 12 hours gi manungda 31 people masi Lebanon dani series amrom da Gaza da winter storm masi angakpagi nongsit amakhalam oi mane ingbagi mathakta ayingba nongroi nongsit masida thomduna madugi isingduna thomduna pukrise yam kre hairi tens lising tara thomgaiduna pudan sakre asigumba condition ni Gaza do irise asomda chaba thakpagi leitaba chaba thakpagi damakta mathau tabana chama purakpana tarung mathau tabana lupa ama lakpana sikima adugi condition oiringai mathaksida amukka natural ge asigumba phibam se lakadana 10,000 tens thousand sakre even masida Israel ki makhoi gi army gi gari sing tank sing lay masi pawda thomsudan pubagi wafam ni hairi masi phajana sathikra badugum ba natural oi bapot amasuni lakre masi ga loina US ki White House na hai madadi isper deal gi wafam ase ngasi US ki White House ki makhoi convoy aduna haibagi matungina Saudi Arab to wedorini ngasi final talk ase Saudi Arab to ni Saudi Arab na middleman makoy asigi wafam ase chathani aduga Hezbollah amadi Israel ki marakta karigum cease fire ki deal ase confirm oi taraba adu the something Gaza da so ceasefire or pugi wafam la kani maramdi Hezbollah na yamda clearly demand to godori madudi karigum ba ikhoy ke ceasefire to bahari sa Gaza da ceasefire to da yaro aduna aduga taseng na Hezbollah makoy ase power lai have sandak patale takre karigai Israel kusu yam pratena sokan kre yam satina sokan kre mafam kaya lobe adaba ut on kraba du mo condition kaya same kre masidi fazai Hezbollah su torok tabe yam te abrom da Israel na nei khai bisidi fazana khangra wafam ni masidi Israel ka se pounding hai poni aduga hammering kind use story madi lungkhang de sugai bado jaw building hek to upulon ba thugai dok ba bunker bastar ke use toraga Lebanon se ek Gaza gum na Beirut ka je pharagar city ne masi Gaza gum ne ka semdok pungam bawan amram dan Pakistan ta mokoi ethnic ani ki morok class heavy class we khra matung da khara tang ing thrak pani masi da mi yang kai humpu ma si khra bani masi ki matung da amoka Pakistan da garang mi masi adu ka am kana protest tari mokoi Imran Khan related ni Imran Khan thado hai du no ngani Imran Khan ki maki taloi nupi adu di thado kre already aduga mark ase completely released to di masi release to amasung Imran Khan politics to protect aroi hai baki protest asida kini hoji amaka clash oina tara mi amuga sibi aure masi ki tung da apa mana Sudanese kaya dang hojik su Gaza da Lebanon da trap oiden like especially in Lebanon Sudanese ko amu bakang lup sing ase am lei Lebanon da makhoi ase hojik Sudan da chaning le Sudan da chentorak pani refugee ngak tani Sudan da sem clash oina duna hojik su Sudan completely ingdri masiki cherak sida makhoi ase hojik Lebanon da ki amuk clash oirak tuna Lebanon da ki chaning le adu bu chatpham le tre Sudan da bu chat ka dra asom da su bera ka ba asom da Lebanon da su war to select pon som do chatpa yadba nowhere to go Sudanese ki refugee ka awabani aduni awab ta ba hukridum awab ta se asu condition ka asu leire amuramta White House lomda di Trump lagadore prosecutors sing high criminality Trump ki 2020 ki election da secret document ki case khara leibato madu sing adu madu ki case adu madu close to ni haidokre hojik president am ora kadori ni na ma ki casing su tam na release ora wa ki mo da lagle so these are the developments. Thanks for watching.